Manipur leiba bakery ki product sizinariba ichinina khudumangna bakery ki product ama leidringe ki mamangda leigadoriba bakery ki product se nutritional information haibase yaubra haibase chumna check toubiyu. Then ajubu makal ki nutritional information ningthina yaurumdraba packaging and labeling se chumna tarumdraba magi packaging khara da kedore chi singje chinja ka tainana manung hapchun ba mayam ama su yauriyeba asuguma singse masi aini yadiyeba maram matuna Manipur ki Meeyamna any kind of bakery product leiba matamda yahanambada koina khangbi gadabase brand name kari kawi magi license natraga registration number se chumna tharibra thadabra then ingredient chumna ibra idabra ingredient sing adugi matungina nutritional facts natragana nutritional information se masi phajana ningthina packaging and labeling the ibra natraga idabra ibse masi yama section yengbiu. Food safety regulation listing ani tarama to yiwang bada sustainable license number pairaga bakery ki polam puthok lamba singzamai chinga mathakta leiba flour bakery ki product sing food safety administration Imphal West ki team amana fagat kre hiramasigi batang da ngasi lamphal pa ta leiba health services ki directorate tapang thpa paugi mifam amada food safety administration Imphal West district ki designated officer Tekcham Brozendra na hai Aranba license amasung niyom gi wangmada packaging amadi leveling tawraga bakery gi polam sing kaitel da yole habigi akangna pau ama fangbadagi food safety administration Imphal West ki team amana drive chathaki drive adugi sarukama oina singzami chinga mathakta leiba flour bakery gi manufacturing unit da check tawda matam helaba bakery gi product sing aranba license sizinaduna kaitel da yonbagi chap saba khudam sangdam phangba ngamki hariba bakery asi kumja listing ani kunmathoi February thada flour bakery haina registration number piki live activity p riba registration certificate asigi ona tainabada bakery asigi product license number oina hapsinduna level toram kibani masida sunatana rose flour amasung NBS haina haiba maming asigi makada tonganba manufacturing unit hangdoktuna bakery ge product sing puthok lamki bakery asigi manufacturing unit ta sangduna yengluba matamda sanitary gi fibam aduki matik fibam saramde loinina product puthokliba unit adu hygienic oiba maongda chalairamde food safety regulation listing ani taramathoi gi matung ina level da ingredients singi nutritional value gi information ase suksoi soidina hapkadabani haribo wafum ase bakery asigi level da mayek sengna yaude loinina packaging amasung leveling ase so regulation gi wangmada oiramki Meeyamna bakery ki product leiba matamda brand name adu ningthina check toubiyu product adugi level da nutritional information yaubra haiba asesu tangai fadana check tawgadabani loinena license natroga registration number chumna thabra thadabra yengba mathau tai manufacturing unit sing taru tanana chalai ribra haibadu leiriba district sing asigi food safety administration stang naina check tawgi thabak jatharagani hainasu Brozendro na makhatana phongdoraki